Hello ma'am video anoba magapura lakjare ma'am ayuktagi sum hawjarage bako ay hawsik brush tawba loire ato loiraka ay ayuki thaba wai sit pa wai tai pa sum tawrane bako ato ay hawsik pham sisu hugat ke tawbani bed sisu sudoke aduga mopak sisu ngahang nungsa da phawdoke oren hipa nungai na ba aduga matang sum tawrage ko Ma'am loire wai sit pa wai tai pa housing high exercise tawrani ato loire ka ay ising bottle se thaktoy ni bako Ma'am ising se thakpa loire ka breakfast amuk tawrani aduga hanbage matam amu yawsale Hallamdai se yawraaga ko laamdai gi matam du hekta ningjangak pa ko laamdai packing ka tawba matang du yam ningjangak pani asmai tawba se Hallamdai gi packing ka se tawdingdaba de bako ningjanga aga nungaite ato mama so kala nungaite chiche we so mu nungai hawraroi ato kaidawni handabadi yate ko nupi edi yumai da pala banina kuina leiba haidu fazade na ko Ma'am sangom se amu khara sahalle nungthang dabudi lolaga loire bako Ma'am breakfast tawba loire ngasidi chak oina chare bako chak kam to ngarang gi nungthang nga thokba lei aduduna sumna thongba su leirabani haina sa oin chare sangom da sia ta thae bako adum yam chakhum manaki balcony macham leibase khunungai ni siga phambi se hazika lang bako sam sida aduga miyam akoina dress ka hanba sechala aga loiraga khutsiga yang tharakpada ko to hamas amza hobasi am thibane bako sitna lagadi akoi dress ka se yamna nanna su udrane isada su yamna nungai jaba faudra adu matam su yamna kuina changoi dabada ko ina product ama miyam da share tawjaramge Miyam asida leizare everteen ki body hair remover asisina yamna so hongani aduga koina function attend tawba chatkadaba bo oiro koiba chatkadaba bo oiro koina sasa tu haw kokningba matamda asigi everteen ki hair remover sina yam laina kokpa yagani ba ko matam changdabida salon da chatpa sangchadaba singi oina so asisina kwai best ne bako So she's waiting loud ko duga 5 minutes muk thambi doine bako Ma'am so luza drimang sida tu house ana fazana kokthoge dollarga luza thoga mo chak thongdoini Ma'am to how kokpagi oina di razor sina di cuts kumba oi adolorga waxing di am kuina changaga na su yam nai Ma'am sumaina tashan bire duga patches sina nang bire Sangzadaba akoigi hairagadi yam yangna loiba loigadaba duni ba pamjari se ko adoidi koina dress ka sechala aga puhawa se puraga talaga yam yangna ko pa yana bagi product
thamba haisisu yam kanai dana ko adu sat athobida last minute ta ko koina sum kokcha ba yare tam su chang maroi da banina tau ba su tan de matam chang ga da boi di sum tan da sum tom toi de ba koina nang aroi haina se swai de tu hau da hau de ba tu sai se khara hau bai wari ne tu na swai se ta ina dai jare ba nu shin aga silak pane angang na kamakha da gi kong kang tok sa pa nya loe everteen ki body hair remover sina yam lai ba mawong da oidra sensitive skin area gi oina suni irritation gi tension so to birno asina yamna yangna skin so smooth amadi hydrate ohelakani hakachaba rays amadi skin darkening gi tension so to birno bokomya aiso hosik taiba loire adolorga 5 minutes tambirage mea 5 minutes tamba loire hosik ye gisi kam yangna to house ko lai hai to ba 5 minutes sama matungda aina wipe am laure hausi wipe sina taithokpa matamda tu hau macha se jar launa yamna na suna da bida yamna laina kokthokpa ngamme bako miyam asige everteen gi hair remover sida strawberry vitamin E almond oil amati alantoin yawi strawberry sina rich in vitamin C antioxidant natural acid sina bright oi bedamating pangi bako even tone skin sun damage amadi pigmentation dagi protect tawgani aduga alantoin sina skin renewal properties asina skin plump amadi soft or healthy vitamin E amadi almond oil sina deep moisturize tawdoini miyam tawdru mangda skin se tight natraga dry oigadra khalubani adubu kaimta oide aduna miyam sumatam changdabida asigi everteen gi hair remover sina soidana tu hau ko piu miyam description da link hapcharamge miyam changa order tawshin biu miyam asida kokpa loire ka skin se yamne smooth oirga yam nalaga yengbasu yam nungai bado oire bako